Pauchide Yumpum Ujbamaru Paukara update Dogeri. Indo Myanmar border Pumting Ting Duna Myanmar Gi, Mio Yamata Morida, Assam Rifles, the Sagan Kidre. COVID-19 license number Oiduna Indo Myanmar border sil Taduna Lebakanige. Oiba Lalul Itikitabak lip to Namiu Amata Saktuk Sasin Tobaki Ating Batam Lambado. Namkai to the Myanmar Masa More border town the Sanglak to the Pochai Yon Bakitabak Satarambado. Indo Myanmar border Ngaksen Bakitabak Toriba. Nifum doi suba Assam Rifles ki kambona nga sidagi Myanmar dagi miyo yamata sangba yahan kidre loina na border faring the patrolling setuna liyam kaina border lantuk lansen tauba pumting tingkre Assam Rifles na Indo Myanmar border paring da akan ba section thawangi thabak lakolak liba si haukiba November nipan da Indo Myanmar border manak talaiba Betok Beles manak da IED bomb cameron pangpang amkiba adugi matung tagi section thawangi thabak si lakolak pane Loina Myanmar ki Muika border lansilak more police station dagi Indo Myanmar friendship gate number 2 ki Khonglambi ki sarukta posa yon bagi thabak sa tharamba adu su thingjan kre Loina Myanmar ki tamu town da labor nupi kia border lansilak more bazar da enjang nabi amade atai posa kia yon bagi thabak sa tharamba adu su thingjan kre Ngarang dagi hona Assam Rifles ki kambuna Indo Myanmar border faring da ahing nongthel khaidana pungkun mare patrolling chatuna border lantuk lansin tauba yahan kidre Loina ain kaina drug amadi nangmai na singba polam sing poto posin tauba ngamdana bagi akan ba section tawrang kita lawat kre ato papau amadana Manipur ki district taragam de COVID vaccine kap thok na ba minister na COVID vaccination express gari marfu ngasilam thakre COVID-19 lasat asdagi Manipur gi miyap ngak thok na ba ki makta mi pung khudima songsoi chodena COVID vaccine mapung phana kap thok na ba ki pandam dangasi Manipur ki district taragam de leiba miyoi sing COVID vaccine mapung phana kap thok na ba Minister N. Birena COVID vaccination express gari marfu kumalambak tagi lam thakre. Kumalambak ta pangto kiba COVID vaccination express tam thabagi thorom aduga mari laina na minister na pangto kiba de. Miyoi kharana India da puthok liba COVID vaccine asi Modi vaccine ne. Kana fangroi da vaccine ni aina lana wafum kya sandok lamba ado ngasi di mayak kumduna. Mamai kumduna laire mamang da Manipur ki district home haipadi Imphal East, Imphal West amadi Senapati ki oina COVID vaccination express gari ni full lam thaduna. Vaccination express asi auto krapa matungda lemhauraba district sing aibade Thaubal Kaksing Bisnupur Susanpur Parzul Tengnopol Sandel Kangbokpi None Tambenglok Jiribam Kamjong amadi ukrol gi hoina gari marfu ngasi lam thaduna punna gari chamakun Kirat India gi funding pakada vaccination express asi pangthokpani aige Nagalamarom da MLA Taragani thoi disqualification case ECI na pikiba offline ki matangda Manipur gi governor na warep lauragane Office of Profit ka mari laina na Manipur Legislative Assembly ki MLA Tarakani toy Parliamentary Secretary oiribagi disqualification tawbagi matangda Election Commission of India ECI na PK of Indian ka mari laina na Manipur ge Governor La Garesan athoba matam ki manung to warip lauragani aina India ge Solicitor General Tushar Mahetena Justice L.N. Rao B.R. Gawai amadi B.B. Nagrathan ki apan babayans ki mamang tafang dokre Pawasana hai Congress ki MLA DD Thaisina file tawrakiba red petition amagamari lena fang thokiba hearing adu da sahi asige January thada article 192 of constitution gamari lena election commission na fikiba opinion adu ki matangda aikoina karigumba kharadi soidana tawragani amadi hiramba sige matangda pass tawna bagi direction pibagi mathau tawraroi mathau tararoi ana so Secretary General fangdoke petitioner ki maikeda levkiba Senate advocate Kapil Sibalna Governor decision amaba pending the thampayate aina submit tawkiba loinana assembly ki tam asi tha amagi manungda expert waragani aibo wafam thamke atopa pau amadana maisang sing angdokpagi phirep lorok libasi covid tagi ngaktok na preventive measure kya jamna lokholabage emso Manipur lenga na mailoi sang sing na angdokpagi phirep hokiba November 10 dagi lorokiba si mailoi lup sina taram no oge adoba lenga na nauna mai sang sing angdokpagi phirep lorok libasi COVID-19 license tagi ngaktok na balakot pamtokpa preventive measure kaya jamna lokholabagi aina All Manipur Students Union amsuna press da thadorpa charola mana aire charola sina hai mailoi sang sing nauna hangtok na balorok liba khongthang asina mailoi sing amade mama mapa sing ki puningda harawa amba soitana pharongani aina mailoi lup sing lawe adoba miyamna hauzik anglik lipuwangdi hauzik covid mapung phana laksin bangamdri banina maisang sing angdok tuna mai taman ba hauna da balenga na thokliba order asida lenga ki maike digi kadai foba laina asdagi ngathok pangamna ba preventive measure lakolabage amadi lokali section tharwang asina mama bapa oibasing na masa sing maisang sing da tharakpagi akiba to ko kanana bangap ko kanba ngamna da pathabak lokalabra aibasine serolas na hai nauna hangkatoriba maisang sing na su mairoi singi
yaifana lakut payaba thabak thorom sing mapung phana lokhalabra amadi lakut kaduriba thabak thorom sing duda changba masak sing ningthina preparation tawrabra habasu mama mapa oibe sing masa singge mai tamba thatni pamangda khangnimba pogi aire jiribam district ta yobi pambi paksana thaduna photo puthokna na bahonari basi laihak na biyang sangbidabadagi fel oiba manare manipur lekana manipur gi district sing da chana bamhai marung sing yaduna photo marang kaina photoktuna khonja singki sel tongi phibam phagana ba thausil gi makhada one district one group ki thabak pakat pagi marung channa jiribam district asi UV pambi thabada khwadi chana ba mafamni haiduna horticulture and soil conservation department ki makhada jiribam da UV pambi thabagi thabak pakat pa du mari leinaba authority ki miang changba watpadagi hauji fel oibaga chamanare pause sina fangba paugi matungi nadi jiribam district da UV pambi thaduna photok puthokna thabagi thabak ase manipur lenga ki imphal da leiriba horticulture department ki biak makhada jiribam ge Giryanagar da leiriba kazu padam chakot thorangi loisangna komjal sing amaga sa par marfuga taruk tagi jiribam ki fraja singda yobi pambi sing phanganduna thabagi thabak chataba hauke sarwangna jobi pambi lising yang ki mathakta piduna than ki adoba thage ba yambi pambi sing ado ningthina hubak gamdabadagi haujik paikaliba thabagasi fel oibaga samanare aire pawosna hai jiribam ki praja singda yobi pambi lemna pibagi thabak chathabaga loidana coconut development board guwahati ki mekai dagi su jiribam da leiriba praja sing ki maraktage jobi pambi thaba pamba beneficiary khankatuna subsidy na chingba khudong chaba piduna jobi pambi thabagi thabagasi mai faknaba honaduna lakhe aduba thakiba jobi pambi sing adu mafungfana honadaba mari leinaba lenga ki loisangna miang changpiduna lakhe loinana jiribam district ki tongan ba mafung kya da jobi pambi kyam thakrabage mafungfana haurabra amadi chanaba har chaibiduna mafungfana mai janba ngamlabra habida akthena yengsin bidabadage yobi pambi thabagi thabagasi fel orapane maduna lenga ki mari leinaba loisangna akanba miang changbi ba mathau tai aire makatarakba atop pau amadana phawboi mai tharamba miusingi langla langjin puthokpa ngambada lupa lising umputra ki mana pigani aina lak thokre alemjina phawboi mai thadok pikraba laupu singda lupa lising tarage tengbang pikre haukiba November 8 amati tarage lunaba hingnong yaida sakhangda bam yoi kharana sengmai kendragi tongan ba lofum mari aibadi sanjam chirang sanjam khunau kaugroup amati phumlo ariba kolsing asigi lofum mari da lau jaina nabagi tambak paiduna thamba phawboi mari mai thaduna mangalamba dugi langla langjin puthokpa ngamba miyoi singda lupa lising umputra ki mana pigani an ngarang sanjau khunau sanjam khunau club ta maikai adom da leiba khunja sing ki oiba mifam amada warep nadun sanjam khunau club ki advisory board ki maikai dagi lak thokre ngarang pham ki bamiam ki oiba mifam adu da yada bal itana warep mari lauki warep sing adu de sanjam khunau ki jumthong kudek makta angam sel photok na dun phawbai mai tharamba ki awaba nanglaba laupu sing da bateng pangba phawbai mai tharamba ki thabak sa tharamliba miyoi sing adu leikai ki miyoi sing chenaramlaba di leikai dagi mapon chupagi oina tan thokpa aduga aroiba wari boina ngasi yogi pong bari dagi aurakan bidange pong nipan phawi manungda lawiyai bagi thabak loisin bahai basini aire amaromda phawi mai thadok lambagi awa batara ba imong marida like minded group alemjina ngasi lupa lising tarap tengbangkre loinana phawi mai thadok pa aibasi miyobigi sakhok mai thadok ka chap manai lenga ki myang changbiu hana LMG ki secretary S Ojit na phangdokre selgi tengbang asingasi LMG ki secretary S Ojit amati publicity secretary Rakesh Naurem anida chatuna kodaki oiba mating asi pangkhibane selgi tengbang asi phawai mai thadok bikraba laupu mari habade sanjam kunau ongleke dilaiba Taurem Syam Sundar gi lau sangam ahum irungbam la school ki lau sangam ani laisram zainta gi lau sangam ani loinana phomlok lokon dilaiba jamnam ingo gi lau sangam am asida lupa lising ani samanga selgi tengbang peke mioi hum pudrani pan positive oiki mioi amal laiki de hauki bapung kun mari islam mioi lising amaga sani pan lifuga manga covid-19 test taw bata mioi hum pudrani pan dauna covid-19 positive oiki bagaloina mioi amal laiki de aina manipur lenga ke health department ki refona ai report asiki matungina ngasi koina positivity rate chada mari dasmik ani oike hauki bapung kun mari asida positive oiki bisinga tu de bisnopurda ama sandelda ama sosanpurda taraga taret Impal East da Kulumdoi, Impal West da Kuntra Kaksing da ama Senapati amasung Thaupal da ani amade Ukhrul da amane positive waraklabasing asi tharaga apan ba confirm case lagama lising kun gamari sahum kun ganipan sokre hauki bapung kun mari da laiki da ba miui adu Impal East da gini laiki da ba miui asi tharaga apan ba maseng lising amaga sampun nifuga mathoi sokre aire Senapati additional public prosecutor ki mathakta thokiba statement condemn tawrakle
Frontier Manipur की Executive Editor Aribam Dhananjoy Sharma amadi JSC की कन्वेनर मेराजाउ कमाइन चाही असिगी हौकिब अक्टोबर 23 Frontier Manipur की Facebook page amada सेनापतिगी Assistant Public Prosecutor Kausia Mauki matakta atamdana mingsat thiennaba Maungda thokiba statement aduba Prosecution Department की Assistant Public Prosecutor sing akanba maungda condemn tawragle Hiramasegi matangta Manipur lenga की Prosecution Department की Assistant Public Prosecutors na thadorpa charulamada Statement adu Kausia Mauki mingsat thiennaba hona basing taseng character assassination tawbani amadi hiana angakba thasdaba akai boirukpa yaba kamanen mind side oiba musing group amada kudong chab launadaba honarakpane trial fawba haudraba case amada je SCG convener amadi journalist asina comment pinadaba ki hak leite loinana makoida media trial tawnadaba ki authorized tawde haire prosecutor sing na masibo action lawi bail pi bhaibasi court ki apambani maduda public prosecutor karisu tawningai leite State Missionary amadi Law Enforcing Authority ni hiram basigi matang da kudak da thabak pai kana na hajarakle loinana aribam Dhananjoy Sharma amadi Berajau kamaina makhoi na thokiba statement sing adugi matang da athuba matam gi manung da sengdor na ba cherola tuna khangalakle maragasi da security sisinaraga lam on kiba janing de Nurul Amin Miam ki apam bagi mayuk ta khanghaudana masing jamlaba security sisinaraga lam on kiba du kaidong nung da yawa ngamloi hana lilong singkham maya Development Organization ki wangang loi Nurul Amin na phongdokre Lilong singkam da police outpost sana bagi basing jamlaba security jawna nampu dalam on kibalak on balak kiba du gamari leina na mahak na makata na phongdo kibada kona sayul mari gi manung da akupa warul simpirak na ba khangala kibal leina hurat lana da ekdalam on balak kiba haibasi yamna lebak thibane lanjatra ba miyu ke rubber bullet amadi tear gas panduna asoka pandangal liba asigi thaudang lenga na pugodabane Kanada so kangalam balai tana masing jamlo ba security sinar kan hampu dalam on kibase miyam na singna da bangamde asigam bakaya asna nungsi chana lebenar leba probani gi marakta yengthina da bagi thorang tawrabra ai bagi singna basulai housing miwi tara sopa gi manung da miwi ani di aruba phibam da hostan da leika dari bane asigam ba thogan ingda ba thawdo gasi makata na thokna na ba lengan akana thoktana ba lengan akana ba mieng changbi na ba apel tawke nagala makaki apam ba da thabak tawbana chakot ba ingchik na leiba koiba ngamloi Tawdok tawpam dagi police na phajan kiba miyosing athuba matam da condition amata jawtana thadok piyo lenga ga badi mari leina department na isu asigi matang da asumharan thidok tuna athuba da nagal ari mana jana ga da mong da thabak tawbina bas apel tawraduna masina dragadi lamda masigi tongan ba CSO sing amadi miyam ga kusam naraga hena kan ba khongjang kya sang sin da ba sem sari aibasi lenga na khangbiu aike aroiba da content sing asigi marbai ba pau khara asi ba pau tamjari ba Manipur Local News YouTube channel lamadi Facebook page asedagi yengbiri ba panaba pathaga sari channel asana tamda kanarabadi subscribe tawbi subscribe tawbi rumbaloinana like and share tawsu kawi ga nupna makpo amukhana thagasari